ꯈꯨꯡꯒꯪ ꯑꯃꯒꯤ ꯌꯨꯝ ꯑꯃꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯃꯈꯣꯏ ꯑꯅꯤꯈꯛꯇꯪ ꯂꯩꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯁꯤꯅ ꯀꯩꯊꯦꯜꯗ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯣꯜꯂꯨꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯤꯄꯥ ꯑꯁꯤ ꯃꯁꯛ ꯐꯖꯕ, ꯆꯥꯕꯗꯨꯁꯨ ꯐꯖꯕ, ꯑꯍꯥꯎꯕ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯄꯥꯝꯕ ꯅꯤꯄꯥ ꯑꯣꯏꯔꯝꯃꯤ꯫ ꯌꯦꯡꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯤ꯫ ꯏꯃꯥ, ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯒꯦꯅ ꯇꯧꯔꯤꯅꯣ ꯏꯃꯥ? ꯏꯍꯦ, ꯌꯨꯝꯗ ꯈꯔ ꯄꯥꯟꯕ ꯈꯥꯃꯦꯟꯗꯣ ꯏꯃꯥꯅꯅꯦ ꯑꯂꯤꯕꯗꯣ ꯃꯜꯂꯒꯅꯦ ꯏꯔꯣꯟꯒꯦꯅ ꯇꯧꯔꯝꯃꯤꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣꯅꯦ ꯅꯪꯕꯨ? ꯏꯃꯥꯒꯤ ꯈꯥꯃꯦꯟꯁꯤꯗꯤ ꯇꯤꯟ ꯆꯥꯕ ꯉꯥꯛꯇ ꯏꯃꯥ. ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯣꯏꯍꯦ ꯏꯃꯥ. ꯑꯐꯕꯗꯣ ꯈꯜꯂꯒ ꯑꯅꯧꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯏꯔꯣꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯍꯥꯎꯔꯣꯏꯅꯦ ꯏꯃꯥ. ꯀꯔꯤꯅꯣꯅꯦꯍꯦ, ꯑꯐꯕꯇ ꯈꯜꯂꯒ ꯆꯥꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯒꯦ? ꯐꯠꯇꯕꯁꯤꯡꯁꯤꯁꯨꯅꯦ ꯈꯔ ꯈꯔꯅꯦ ꯁꯦꯝꯗꯣꯛꯂꯒ ꯑꯐꯕꯗꯣ ꯈꯜꯂꯒ ꯆꯥꯒꯗꯕꯅꯤ. ꯑꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯔꯣꯏ ꯏꯃꯥꯒꯤꯁꯦ. ꯀꯔꯤꯅꯣ ꯈꯥꯃꯦꯟ ꯑꯁꯨꯛ ꯌꯥꯝ ꯄꯥꯜꯂꯤꯁꯤꯕꯨ? ꯑꯐꯕꯗꯣ ꯈꯜꯂꯒ ꯏꯔꯣꯜꯂꯨ. ꯌꯥꯗꯕꯗꯣ ꯂꯪꯊꯣꯛꯈ꯭ꯔꯣ ꯏꯃꯥ. ꯑꯁ ꯏꯕꯨꯡꯉꯣ ꯆꯧꯕ, ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯍꯥꯏꯕꯁꯦ ꯐꯠꯇꯕꯗꯨꯁꯨꯅꯦ ꯌꯥꯔꯤꯃꯈꯩꯅꯦ ꯂꯧꯔꯒ ꯆꯥꯕ ꯉꯝꯅꯕꯒꯤ ꯍꯣꯠꯅꯒꯗꯕꯅꯤ ꯏꯕꯨꯡꯉꯣ. ꯑꯗꯨꯝꯅꯅꯦ ꯑꯍꯥꯎꯕꯗ ꯆꯥꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯌꯥꯔꯅꯤ ꯍꯥꯏꯒꯤꯅꯤ ꯅꯪꯕꯨ? ꯑꯁ ꯈꯪꯗꯦ ꯅꯪꯒꯤꯅꯦ ꯇꯤꯟ ꯆꯥꯕ ꯈꯥꯃꯦꯟꯁꯤꯡꯁꯦ ꯍꯥꯞꯀꯅꯨ, ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯑꯩꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯔꯣꯏ. ꯍꯥꯎꯔꯣꯏ ꯑꯣꯟꯊꯣꯛꯅ. ꯀꯔꯤꯌꯦ ꯃꯥꯟꯅꯗꯅ ꯑꯐꯕ ꯐꯖꯕ ꯈꯥꯃꯦꯟ ꯑꯅꯧꯕꯗꯣ ꯑꯗꯨꯗꯣ ꯂꯧꯔꯒꯅꯦ ꯏꯔꯣꯜꯂꯨ. ꯑꯁꯤ ꯐꯠꯇꯕꯁꯦ ꯂꯣꯏꯅ ꯂꯪꯊꯦꯛꯈ꯭ꯔꯣ ꯏꯃꯥ. ꯏꯍꯦ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯗꯤ ꯌꯥꯗꯕ ꯈꯥꯃꯦꯟꯗꯣ ꯁꯣꯏꯗꯣꯛꯈ꯭ꯔꯒꯅꯦ ꯇꯤꯟ ꯆꯥꯗꯕꯉꯩꯗꯣ ꯈꯜꯂꯒ ꯏꯔꯣꯜꯂꯒ ꯂꯣꯏꯔꯦꯗꯅ. ꯑꯐꯕꯗꯣ ꯀꯩꯊꯦꯜꯗ ꯄꯨꯈꯠꯂꯒ ꯌꯣꯟꯅꯕꯒꯤ ꯏꯃꯥꯅ ꯊꯝꯂꯤꯕꯅꯤ. ꯅꯪꯒꯤ ꯃꯇꯧꯁꯤꯗꯤ ꯍꯌꯦꯡ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯔꯥꯏꯕꯛꯇ ꯃꯁꯛ ꯊꯤꯕ ꯅꯨꯄꯤꯒ ꯑꯣꯏꯔꯝꯂꯗꯤ ꯀꯝꯗꯧꯕ? ꯀꯝꯗꯧꯅꯤ ꯍꯥꯏꯕꯅꯣ? ꯑꯁ ꯃꯁꯛ ꯊꯤꯕꯤꯗꯣ ꯀꯔꯤꯒꯤ ꯂꯧꯒꯗꯧꯔꯤꯕꯅꯣ ꯏꯃꯥ? ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕꯗ ꯂꯦꯝꯖꯕ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯗꯣ ꯊꯤꯒꯗꯧꯔꯤꯕꯅꯤ. ꯑꯁ ꯊꯕꯛꯀꯅꯦ ꯍꯩꯇ꯭ꯔꯕꯁꯨꯅꯦ ꯑꯩ ꯀꯔꯤꯝꯇ ꯃꯊꯧ ꯇꯥꯗꯦ. ꯃꯁꯛ ꯐꯖꯕꯒꯤ ꯃꯊꯧꯅꯤ. ꯊꯕꯛꯀꯗꯤ ꯀꯩꯅꯣ ꯏꯃꯥꯅ ꯉꯝꯃꯤꯉꯩ ꯁꯨꯔꯒ ꯂꯣꯏꯔꯦ ꯅꯠꯇ꯭ꯔ ꯏꯃꯥ? ꯂꯣꯏꯔꯦꯍꯦ, ꯏꯃꯧ ꯅꯨꯄꯤ ꯂꯥꯛꯑꯒ ꯈꯔ ꯋꯥꯏ ꯁꯪꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯄꯨꯅ ꯂꯥꯛꯑꯒ ꯏꯃꯥꯕꯨ ꯊꯕꯛ ꯁꯨꯍꯟꯒꯦꯅ ꯈꯜꯂꯤꯕ ꯅꯪꯕꯨ? ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ. ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯒꯤ ꯃꯃꯥ ꯑꯗꯣ ꯂꯩꯀꯥꯏ ꯑꯗꯨꯒ ꯂꯩꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔꯋꯥꯂꯥ ꯍꯥꯏꯔꯤꯕ ꯂꯩꯀꯥꯏ ꯑꯗꯨꯒ ꯃꯃꯤꯡ ꯆꯠꯂꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯍꯥꯏ ꯇꯥꯗ, ꯇꯥꯗꯕꯨ ꯂꯩꯕ꯭ꯔꯣ? ꯇꯥꯔꯕꯗꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄꯤꯔꯣ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦ. ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯨꯒ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ. ꯏꯅꯦ, ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯕꯕꯥꯗꯤ ꯆꯥꯛ ꯆꯥꯍꯧꯔꯤ, ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯨ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ. ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯣ. ꯑꯣ ꯌꯥꯅꯤ ꯏꯕꯦꯝꯃ. ꯇꯥꯗꯒꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯖꯒꯦꯅ ꯇꯧꯕꯅꯤ. ꯍꯣꯏꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ, ꯃꯥ ꯆꯥꯛ ꯆꯥꯕꯗꯣ ꯂꯣꯏꯔꯒꯅꯦ ꯋꯥꯔꯤꯗꯣ ꯍꯦꯛ ꯁꯥꯟꯅꯔꯒ ꯂꯣꯏꯔꯦ. ꯍꯣꯏꯅꯦ, ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇꯪ ꯐꯝꯗꯨꯅ ꯉꯥꯏꯕꯤꯌꯨ, ꯕꯕꯥ ꯂꯥꯛꯑꯅꯤ. ꯀꯔꯤꯅꯣꯅꯦ, ꯇꯥꯗ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯕꯨ, ꯃꯃꯥꯏ ꯃꯇꯦꯛ ꯑꯁꯤꯕꯨ ꯗꯥꯛꯐꯝ ꯉꯥꯛꯇ. ꯑꯩꯕꯨ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯃꯠꯇ ꯎꯗꯦ, ꯉꯁꯤꯅ ꯑꯍꯥꯟꯕ ꯎꯔꯤꯅꯦ. ꯀꯔꯤ ꯁꯛꯇꯝꯅꯣꯅꯦ? ꯏꯆꯟ, ꯀꯔꯤ ꯑꯣꯏꯔꯕꯅꯣ? ꯀꯔꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯆꯤꯡꯅꯕ ꯂꯩꯇꯅ. ꯀꯔꯤ ꯋꯥꯐꯝꯅꯣ? ꯇꯥꯗ, ꯑꯩꯅ ꯉꯁꯤ ꯇꯥꯗꯒꯤ ꯃꯐꯝꯗ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯔꯤꯝꯒꯤ ꯅꯠꯇꯦ. ꯃꯍꯩ ꯇꯥꯗꯗꯅꯦ ꯄꯩꯁꯥ ꯄꯨꯅꯩꯌꯦꯅ ꯍꯦꯛꯇ ꯇꯥꯏꯌꯦ. ꯑꯩꯁꯨꯅꯦ ꯃꯊꯣꯏ ꯀꯥꯕꯤ ꯈꯔ ꯄꯩꯁꯥ ꯂꯧꯒꯦꯅ ꯂꯥꯛꯂꯤꯕꯅꯤ. ꯍꯌꯦꯡ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤꯅꯦ ꯄꯩꯁా ꯐꯪꯂꯛꯂꯒ ꯇꯞꯅ ꯄꯩꯁꯥꯗꯣ ꯄꯤꯊꯣꯛꯈꯤ. ꯌꯥꯔꯒꯗꯤ ꯁꯦꯟꯐꯝꯗꯣ ꯈꯔ ꯄꯤꯕꯤꯌꯣ ꯇꯥꯗ. ꯏꯆꯟꯅꯅꯦ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ. ꯑꯩꯁꯨ ꯏꯆꯟꯒ ꯎꯅꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯏꯆꯟꯒꯤꯅꯦ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯂꯧꯁꯜꯂꯣ ꯍꯥꯏꯅ ꯍꯥꯏꯒꯦꯅ ꯇꯧꯔꯤꯕꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯟꯒꯤ ꯏꯆꯥꯅꯤꯄꯥꯗ ꯄꯤꯔꯒ ꯃꯈꯣꯏ ꯑꯅꯤꯅꯦ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯅꯕꯒꯤ ꯇꯧꯍꯜꯂꯁꯤ. ꯑꯩꯁꯨꯅꯦ ꯀꯔꯝ ꯀꯥꯟꯗ ꯀꯔꯤ ꯑꯣꯏꯗꯣꯏꯅೋ ꯀꯔꯤꯝꯇ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ. ꯏꯆꯥꯁꯤꯅ ꯃꯐꯝ ꯑꯃꯇꯪ ꯆꯥꯔꯕꯗꯤ ꯁꯤꯔꯕꯁꯨ ꯄꯦꯜꯂꯦ. ꯂꯩꯀꯥꯏ ꯑꯁꯤꯗꯗꯤ ꯏꯆꯟꯗꯒꯤ ꯍꯦꯟꯅ ꯐꯕꯗꯤ ꯂꯩꯔꯔꯣꯏ. ꯀꯔꯤ ꯋꯥꯐꯝꯅꯣ ꯇꯥꯗꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯇꯥꯗꯒꯤ ꯋꯥꯐꯝꯗꯣ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ. ꯑꯗꯣ ꯏꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯩ ꯈꯪꯅꯤꯡꯉꯤ. ꯍꯣꯏ, ꯅꯪꯒꯤ ꯅꯆꯥꯅꯤꯄꯥꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯉꯨ. ꯏꯆꯥꯁꯦ ꯃꯁꯛ ꯊꯤ, ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤꯕꯨ ꯂꯧꯒꯗꯕ ꯅꯤꯄꯥꯗꯨꯒ ꯂꯟ ꯊꯨꯝꯁꯦ ꯂꯣꯏꯅ ꯄꯤꯒꯦ ꯈꯜꯂꯤꯕꯅꯤ. ꯇꯥꯗꯒꯤ ꯋꯥꯐꯝꯁꯦ ꯌꯥꯝꯅ ꯌꯥꯡꯁꯤꯟꯃꯟꯈ꯭ꯔꯦ. ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯗ. ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯅꯦ ꯏꯆꯥꯅꯤꯄꯥꯗꯨ ꯋꯥꯐꯝꯁꯦ ꯇꯥꯟꯅꯔꯨꯈꯤꯒꯦ. ꯑꯁꯨꯝꯅ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ
ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯍꯅꯨꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯤꯔꯝꯗꯅ ꯃꯌꯨꯝꯗ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯐꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤ ꯍꯥꯏꯕꯁꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯏꯆꯥꯅꯤꯄꯥꯅ ꯑꯁꯣꯝꯗꯗꯤ ꯃꯁꯛ ꯊꯤꯕ ꯄꯣꯠꯆꯩ ꯏꯟꯁꯥꯡ ꯐꯥꯎꯕ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯊꯤꯕꯤꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧ ꯍꯥꯏꯕ ꯌꯥꯒꯗꯧꯔꯤꯕꯅꯣ? ꯉꯥꯏꯍꯥꯛ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯅꯤꯄꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯇꯧꯔꯕꯒꯤ ꯐꯝꯗꯨꯅ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯀꯔꯤ ꯇꯧꯔꯕꯒꯤ ꯍꯥꯏꯕꯅꯤ? ꯆꯥꯛ ꯏꯁꯤꯡꯒ ꯊꯣꯡꯈ꯭ꯔꯕ꯭ꯔꯣ? ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯥꯁꯤꯕꯨ ꯎꯪꯗꯨꯅ ꯂꯩꯔꯤꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯄꯨ ꯃꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯁꯤꯕꯣ? ꯑꯩꯅ ꯑꯁꯣꯝꯗꯗꯤ ꯁꯤꯟꯐꯝ ꯈꯔ ꯄꯨꯒꯦꯅ ꯆꯠꯂꯨꯔꯒ ꯀꯗꯥꯏꯗꯒꯤ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯗꯨꯕꯨ ꯈꯪꯗꯦꯅꯤ ꯇꯧꯔꯤꯁꯤ꯫ ꯀꯔꯤ ꯇꯧꯔꯕꯒꯤ ꯏꯃꯥ? ꯑꯗꯨꯛ ꯀꯨꯏꯅꯅꯦ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯨ? ꯀꯔꯤ ꯋꯥꯐꯝꯅꯣ? ꯀꯔꯤ ꯑꯔꯨꯕ ꯋꯥꯔꯤ ꯂꯩꯔꯒꯦ? ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯏꯃꯥ꯫ ꯑꯗꯨꯕꯨꯔꯣ ꯏꯕꯨꯡꯉꯣ ꯆꯧꯕ, ꯏꯃꯥꯒꯤꯅꯦ ꯂꯣꯇ꯭ꯔꯤ ꯑꯃ ꯐꯥꯎꯔꯦꯅ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯅꯦꯍꯦ꯫ ꯈꯪꯗꯦ ꯀꯔꯝꯅ ꯅꯉꯣꯟꯗ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯕꯝꯕꯨ ꯈꯪꯗ꯭ꯔꯦꯔ ꯇꯧꯔꯤꯁꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯂꯣꯇ꯭ꯔꯤ ꯐꯥꯎꯔꯦ ꯍꯥꯏꯕ ꯏꯃꯥ? ꯑꯗꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯐꯝꯗꯨꯗꯤ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯎꯪꯗꯨꯅ ꯂꯩꯔꯤꯕꯗꯤ ꯏꯃꯥ? ꯀꯌꯥꯝ ꯌꯥꯝꯕ ꯁꯦꯟꯐꯝꯅꯣ ꯏꯃꯥ? ꯄꯩꯁꯥꯗꯣ ꯐꯪꯂꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯅꯤꯗ꯫ ꯀꯗꯥꯏꯗꯒꯤ ꯂꯣꯇ꯭ꯔꯤꯒꯤ ꯁꯦꯟꯐꯝꯗꯣ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯄꯣꯠ ꯆꯩ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕ ꯇꯥꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ? ꯂꯣꯇ꯭ꯔꯤꯁꯨ ꯐꯥꯎꯔꯦ ꯍꯥꯏꯌꯦ, ꯑꯗꯨꯒ ꯄꯣꯠ ꯆꯩ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯌꯦ꯫ ꯀꯔꯤ ꯋꯥꯅꯣ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯏꯃꯥ꯫ ꯑꯗꯨꯕꯨꯔꯣ, ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯔꯕꯥꯔ ꯋꯥꯂꯥ ꯄꯩꯁꯥ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯇꯥꯗꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯅꯪꯉꯣꯟꯗꯅꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯜꯂꯣ ꯍꯥꯏꯗꯅ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ, ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯣ ꯍꯥꯏꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯄꯤꯔꯅꯤ ꯍꯥꯏꯌꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯒꯤ ꯃꯁꯛ ꯊꯤꯕꯤ ꯁꯛꯊꯤꯕꯤꯗꯣ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩꯗꯅꯦ ꯃꯁꯛ ꯃꯇꯧ ꯊꯤ ꯍꯥꯏꯗꯅ ꯑꯩꯅ ꯅꯣꯛꯅꯔꯤꯕꯅꯤ꯫ ꯏꯃꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯑꯗꯨꯝ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦꯍꯦ꯫ ꯑꯩꯁꯨ ꯎꯔꯛꯂꯦ ꯅꯨꯄꯤꯗꯣ, ꯑꯗꯨꯕꯨ ꯈꯪꯗꯦꯅꯤ ꯏꯕꯨꯡꯉꯣ ꯆꯧꯕ, ꯏꯃꯥꯗꯤ ꯅꯉꯣꯟꯗ ꯂꯧꯗꯕ ꯌꯥꯗꯦꯗꯤ ꯍꯥꯏꯗꯦꯀꯣ꯫ ꯇꯥꯗꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯗꯣ ꯑꯗꯨꯝ ꯅꯪꯒ ꯇꯥꯟꯅꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤꯅꯦ ꯂꯧꯔꯨꯅꯨ꯫ ꯃꯤꯒꯤ ꯃꯆꯥꯗꯣ ꯍꯌꯦꯡ ꯂꯧꯔꯒ ꯋꯥꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯅꯪꯅꯦ ꯑꯁꯤꯒꯤ ꯋꯥꯐꯝꯁꯦ ꯌꯥꯗꯦꯅꯦ ꯏꯃꯥ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀೋ꯫ ꯐꯔꯦ, ꯅꯪꯒꯤ ꯑꯌꯥꯕꯗꯨ ꯈꯪꯂꯕꯅꯤꯅ ꯏꯃꯥꯅꯦ ꯇꯥꯗꯗꯨꯒ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ꯫ ꯅꯥꯈꯣ ꯏꯃꯥ,ꯀꯔꯤ ꯍꯥꯏꯕ? ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗ ꯐꯪꯒꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ? ꯅꯥꯈꯣ, ꯍꯥꯏꯗꯣꯛꯎꯅꯨ꯫ ꯑꯩ ꯑꯝꯇꯪ ꯈꯟꯈꯤꯒꯦ ꯏꯃꯥ꯫ ꯍꯥꯏꯗꯣꯛꯎꯅꯨꯀꯣ ꯏꯃꯥ꯫ ꯑꯩꯅꯦ ꯃꯁꯤꯒꯤ ꯋꯥꯐꯝꯗ ꯑꯩ ꯇꯨꯃꯤꯟꯅ ꯐꯝꯃꯒ ꯈꯤꯇꯪ ꯈꯟꯈꯤꯒꯦ꯫ ꯀꯔꯤ ꯋꯥꯅꯣꯅꯦꯍꯦ? ꯅꯪꯕꯨ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯕ ꯉꯝꯃꯣꯏꯅ ꯍꯥꯏꯗꯥꯏꯅꯦ? ꯑꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯑꯃꯨꯛ ꯈꯟꯅꯅꯤꯡꯉꯥꯏ ꯂꯩꯔꯤꯕꯁꯤꯕꯨ? ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯗꯤ ꯃꯥꯁꯨ ꯑꯇꯣꯞꯄ ꯑꯃꯨꯛ ꯊꯤꯖꯩꯗꯅ꯫ ꯀꯥꯟꯅꯗꯦ꯫ ꯑꯩꯅꯦ ꯏꯃꯥ ꯆꯠꯂꯒ ꯍꯦꯛꯇ ꯇꯥꯗꯗꯨꯒꯅꯦ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯏꯆꯥꯅꯤꯄꯥꯅ ꯌꯥꯗꯦꯅ ꯍꯥꯏꯗꯣꯛꯎꯔꯒꯦꯀꯣ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯦ ꯏꯃꯥ꯫ ꯍꯥꯏꯗꯣꯛꯎꯅꯨ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯎꯅꯨ꯫ ꯍꯌꯦꯡꯕꯨꯇꯪ ꯃꯇꯝ ꯄꯤꯌꯣ꯫ ꯑꯩꯅꯦ ꯍꯌꯦꯡꯒꯤ ꯃꯅꯨꯡꯗꯅꯦ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯣ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯏꯃꯥ꯫ ꯍꯥꯏꯗꯣꯛꯎꯅꯨꯀꯣ ꯏꯃꯥ꯫ ꯀꯔꯤ ꯑꯉꯥꯡꯅꯣ ꯁꯤꯕꯨ? ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯨ ꯂꯧꯕ ꯉꯝꯃꯣꯏꯌꯦ, ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯁꯨ ꯍꯥꯏꯗꯣꯛꯎꯅꯨꯌꯦ꯫ ꯀꯔꯤꯅꯣ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯨ? ꯈꯪꯗ꯭ꯔꯦꯗꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯉꯥꯡꯕ ꯁꯛꯄꯁꯤꯃ ꯚꯥꯞ ꯃꯦꯟꯒ ꯑꯝꯇ ꯍꯦꯛ ꯇꯥꯗꯦ꯫ ꯍꯌꯦꯡ ꯑꯣꯏꯅꯅꯦ ꯍꯦꯛ ꯍꯥꯏꯗꯣꯛꯎꯔꯕ ꯍꯥꯏꯅꯤ꯫ ꯑꯁꯨꯝꯅ ꯁꯅꯥ ꯆꯥꯎꯕ ꯑꯗꯣ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯔꯨꯝ ꯑꯗꯨꯒ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯍꯥꯏꯔꯤꯕꯤ ꯁꯛ ꯊꯤꯕꯤ ꯇꯝꯐꯥ ꯁꯅꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅ ꯑꯁꯣꯝꯗ ꯑꯃꯨꯛ ꯆꯠ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯥꯟꯅꯗꯦ꯫ ꯑꯁꯤꯒꯤ ꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤ ꯂꯧꯔꯒꯅꯦ ꯃꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯍꯧꯔꯕꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯄꯥꯗꯣ ꯑꯩ ꯑꯣꯏꯔꯅꯤ꯫ ꯊꯕꯛ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯔꯦ, ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒ ꯑꯩꯒ ꯀꯣꯏꯅꯔꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯗꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯍꯦꯛꯇ ꯄꯨꯔꯛꯂꯒ ꯂꯣꯏꯔꯦ꯫ ꯍꯦꯔꯥ ꯁꯛꯇꯤꯕꯤꯗꯣ ꯀꯣꯛ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯋꯥꯂꯥ ꯍꯥꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯤ ꯁꯛꯊꯤꯕꯤ ꯇꯝꯐꯥ ꯁꯅꯥ ꯑꯁꯦ ꯃꯁꯛ ꯃꯇꯧ ꯊꯤꯖꯔꯕꯁꯨ ꯌꯥꯝꯅ ꯃꯔꯝ ꯃꯣꯛꯄꯤ, ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯕꯤ, ꯃꯕꯨꯛ ꯌꯥꯝꯅ ꯁꯦꯡꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫
Tampasana aduna nganna hugatuna mawa mo oibagi imong manung wairam ningtina sit sengduna thaba ingkhang sindolo silami matam aduda tampasana gi nipa haibadi sana sauba ado hugatuna mapanda thoraklami sana sauba aduna mana hugalakpa matamda tampasana aduna wairam situna lerambado obada tampasana aduga thina ngangna sairami karigino aina nangonda hanjinanjina haidro aina tum hugalakpa matamda wairam situna nangse aigi mangda leramgan waina nangse uragani ai daw yadi haibani hengagi hek leramnabanang kari taw yengu asumna sana sauba aduna tampasana aduga kari sumaram leitena thina ngangna saibiram laga sana sauba ado thokirami tampasana ado kari su khumdana magi mapuroiba aduna kari sumaram leitena nganglamba aduga tuminna nonthaduna taaduna lehori asomdana ahal oirabi hanubi aduna magi masanipa sana sauba aduna tampasana aduda ngangba aduda nungaitraduna hairibi ahal oirabi hanubi ado masanipa adugi matau aduda sauningladuna tuminna yengduna leirami kayata usitriba angangno yenguni nupi asibu mana mawoina puraklaga otneiduna tawibasi mase asumna ahal oirabi hanubi ado tampasana adugi room aduda stanglami mamau nupi aduda magi masanipa aduna ngangba ado ahaloirabi hanubi ado yaninglamde tampasana imawa haige taw ngasi sana saubana nangonda otneiduna tawibase ai karino haibase haibam khangde luhongba matamda su aina yaningdrabadi luhonganu haiduna hairibani adubu mana yum asigi mawoina poroklaga nangonda thina ngangna ot saiduna tawraklibase imane atoma sauningkhreda karisu nungaitaba tawbirunu ima moitamonane sauduna khara ngangjabani mana hugalakpada sumjit paiduna ai lerambaduga sauduna tawjaribani mapuksne pendaduna tawjaribani hayengne kona leiminaraga maraina adum phajarakanida nungaitaba tawrunu ima atopana ngangbasina tadubu aidi mase aigi isoni khalibani ima ai saude ima tampasana nangse onthokna supuksel phakreda ko ibema isani pasna sup otneiduna tawibase nongmata phawba isani pasigi mathakta hangatna khumba khotpa amata leite nangi thamoibu ima thagatline tampasana sakna kedaudoino gunna mathawni matam khranigi matungda tampasana bu pokpa mapa haibadi senjau paiba hallado tampasana bu unabagi damakta tampasana gi mayumda laglami ibema tampasana pabala inhi haima tada lakpiri wa were lao tada mangon sing haktang pothabiro lao ye tampasana suleki benin hi hei tampasana imagi tampasana mapanda mutang thoroun hi noi pabala hi ni hi tari brani nangbuwa lao thabak to thamamu ye tada kadai da salubano asiga sum lakpiribro natraga atopa kari thaba ingkhanga leidana laklibro asukui badi amatta koi thorokte tadadi ngasidi kari lai sirabano hoine isan ai sukuire isanupido luhongkhrabe tungda amuk phawba satri haidunane aina yumda kharani leiro law haibasu mana yade tawriba imado wakini kanana thaba ingkhang suniena yumda kharani leiro law haibasu yade tawriba awoibani aina sune ai ngamhogani satlu so oina hairibani adubu manane yaba kawba leite tada khangdeda tampasana si aidine imauni kaina khande aina hek boksabi sanupini yana khalibani ko tada tampasana bu yumasigi mawoina phangjabadi aigi iraiba thambal satpini tada heima babadi kadomda matha thajadana ihe nane tondo yumda lauri manasa insang thonghori madugadi ainane nangse unaning man khiduna laibani nangdi thoidongna anaye ka yaudedana ko kaisu tawde paba aidi yamna nungaina leye ado ini tondo ngasi leidoro natraga handoiro ado paba kanade saksa khrasi ainane insang sangjang loina thongduna loirabani sakto sarga satlo paba hoine tada sakto sarga satlo tampasana na ngasaina sa insang loina thongduna loirabani sakto saragani hallo tada aduna pharani tada kuire kadaidagi sakamta saroida kona muk saragi mani tondu sune ngaiduna leheuribani sa isinga loina thonglo hurabani isanupi se unani man khiduna hogotna laklibani ado nang buyumda khadani leiro laudana kuire ipaga lemina dabasu la odana
ꯑꯩꯁꯨ ꯍꯥꯏꯔꯤꯕꯅꯤꯅꯦ ꯇꯥꯗ ꯆꯠꯂꯣ ꯍꯥꯏꯗꯅ ꯈꯪꯗꯦ ꯃꯁꯤ ꯑꯉꯥꯡꯁꯤꯅꯅꯦ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯏꯃꯥ ꯃꯊꯟꯇꯅ ꯍꯣꯠꯅꯕꯗ ꯏꯃꯥꯗꯤꯅꯦ ꯋꯥꯔꯅꯤꯌꯦ ꯄꯥꯕ ꯍꯣꯏ ꯄꯥꯕ ꯌꯥꯔꯒꯅꯤ ꯑꯩꯁꯨ ꯂꯥꯛꯅꯕꯒꯤ ꯇꯧꯒꯦ ꯐꯔꯦ ꯏꯆꯟ ꯇꯝꯄꯥꯁꯅꯥ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯄꯥꯁꯨ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ ꯅꯪꯒꯤ ꯅꯈꯣꯟꯅ ꯋꯥ ꯇꯥꯒꯦꯅ ꯂꯥꯛꯈꯤꯕꯅꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯏꯄꯥ ꯄꯦꯜꯂꯦ ꯐꯔꯦ ꯏꯄꯥ ꯆꯠꯂꯒꯦꯀꯣ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯄꯥꯗꯣ ꯇꯝꯐꯥꯁꯅꯥꯕꯨ ꯎꯅꯔꯕꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯇꯝꯐꯥꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯅꯣꯏ ꯄꯥꯕꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤꯗꯨꯕꯣ ꯅꯪꯅ ꯌꯨꯝ ꯑꯁꯤꯒ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩ ꯍꯥꯏꯗꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯉꯥꯡꯂꯤꯕꯅꯣ ꯏꯕꯨꯡꯉꯣꯅ ꯅꯪꯉꯣꯟꯗ ꯑꯣꯠꯅꯩꯗꯨꯅ ꯇꯧꯔꯤꯕꯁꯤꯒ ꯀꯗꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯅꯣ ꯅꯪꯒꯤ ꯊꯃꯣꯏꯁꯦ ꯑꯉꯛꯄꯅꯤ ꯏꯃꯥꯅ ꯅꯪꯕꯨ ꯊꯥꯒꯠꯇꯕ ꯉꯝꯗꯦꯅꯦꯍꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯐꯠꯇꯕꯗꯣ ꯅꯪꯅ ꯂꯣꯠꯁꯤꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯕꯕꯥꯗ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏꯈꯣ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ ꯅꯪꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ ꯇꯝꯐꯥꯁꯅꯥ ꯂꯥꯛꯑꯣ ꯏꯃꯥꯅ ꯅꯪꯕꯨ ꯁꯦꯠꯅ ꯑꯃꯨꯛꯇꯪ ꯀꯣꯟꯒꯦ ꯂꯥꯛꯎꯅꯤ ꯅꯪꯕꯨ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯑꯃꯗꯤ ꯃꯤꯅꯨꯡꯁꯤ ꯂꯩꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯃꯥ ꯑꯗꯨꯅ ꯄꯦꯜꯂꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯁꯦꯠꯅ ꯀꯣꯟꯈꯤꯔꯝꯃꯤ ꯃꯇꯝ ꯈꯔꯅꯤ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥꯆꯥꯎꯕ ꯑꯗꯣ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯂꯥꯛꯈꯤꯔꯝꯃꯤ ꯍꯩ ꯁꯅꯥꯆꯥꯎꯕ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯩꯅꯣ ꯇꯝꯐꯥꯁꯅꯥ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯔꯒ ꯂꯥꯛꯏꯕꯁꯦ ꯅꯪ ꯌꯥꯝꯅ ꯇꯧ ꯉꯝꯃꯤꯅꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯔꯤꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯦ ꯇꯝꯐꯥꯁꯅꯥ ꯑꯁꯤ ꯂꯩꯅ ꯂꯩꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯇꯝꯐꯥꯁꯅꯥ ꯑꯁꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯕꯗꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯗꯨꯅꯒꯤ ꯃꯤꯒꯤ ꯃꯆꯥꯁꯦ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯣ ꯁꯦꯡꯅ ꯅꯍꯥꯟꯃꯈꯩ ꯑꯩꯅ ꯉꯥꯡꯉꯣꯏ ꯍꯥꯏꯅ ꯉꯥꯡꯗꯕꯅꯤ ꯉꯁꯤꯗꯤ ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯅꯪ ꯀꯩꯅꯣ ꯏꯃꯥꯅ ꯂꯣꯏꯅ ꯈꯪꯉꯒ ꯑꯃꯨꯛ ꯄꯪꯁꯤꯟꯅꯔꯤꯕꯗꯣ ꯀꯩꯅꯣ ꯏꯃꯥ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤꯁꯤꯡꯁꯦ ꯄꯥꯝꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯇꯝꯐꯥꯁꯅꯥꯕꯨ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕꯗꯤ ꯇꯝꯐꯥꯁꯅꯥꯒꯤ ꯂꯟ ꯊꯨꯝ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ 마부 ꯄꯥꯝꯗꯨꯅ ꯅꯨꯡꯁꯤꯗꯨꯅ ꯂꯧꯕ ꯅꯠꯇꯦ ꯀꯗꯥꯏꯗꯒꯤ ꯑꯁꯨꯛ ꯌꯥꯝꯅ ꯃꯁꯛ ꯊꯤꯕꯤꯁꯤꯅ ꯑꯩꯒꯤ ꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤꯗꯣ ꯐꯪꯉꯦꯗꯅ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯅꯨꯄꯤ ꯑꯁꯤꯗ ꯅꯣꯏꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯅꯦ ꯍꯨ ꯆꯥꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯔꯝꯁꯨ ꯅꯣꯏꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯥ ꯑꯁꯨꯝꯅ ꯁꯅꯥꯆꯥꯎꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯁꯦꯡꯕ ꯋꯥꯐꯝ ꯑꯁꯦ मागी नौना पुरक्लिबी मौ अदुदा हाइदोक्लबदी मा हु सादुना सीगनी हाइदुना ममा अमदी तंफासना अदुदा किहलमी कयाता उसित्रिब अंगांग नो यिमुनि माना तंफासना अस्तिबु युम असिदा लन थुम खरा पाम्बगिदमक्ता पुरक्पा वा ओइरे कयाता तोंगमिबा अंगांग नो यिमुनि अदुगा असेंबसे हाइदोक्लगना माना युम असिदा करी हु सादुना सीगनी काइना हेरा मसिगी अंगांग असदे सीदा सीखरसनु हे मसिगी नुपी असिगा असेंबसे हाइदोक्लगने मखोय अनि काइना हलगा लोइरे हाइबेमा मवा लौरुनु असेंबदो मौसदे हेक्ता हाइदोक्लसी अदुगने मखोय अनिने काइना हलेसी हु सादुना सीगे हाइबा नत्रो सीगे हाइरबसु सीग्रसनु इमा अमतंगाइखो मसि पुनमक्से आइगी लाइबक्ता असुम थोउ हाइना तंबननी मा तामोदने करिमता ngangbirunu मागे अपामबदो अदुम तौरसनु ऐसि युमसिदा अदुम लैरिबसिति कानदे मागा मानरुरनु माना पाम्बदो अदुम तौरसनु असि पुनमक्से अइना सक्से थीबना मरम ओइबना तौबनी अदुबु तामोना युमसदा मौ ओइना पुरक्तुना ngasiदी युमसिग मौ ओइना ओइरिबसे सिगगी हेना लाइबक फबा अतै कदाइदगी लैनी हाइगे आई करिसु वारौदे मा तंफासना नंगी थमोइसे अंगकपनिदको नंगी नपुरोइबा असना नुपी अतोपा पुदुना लाकला फावबदा नंगी नफमदा करिसु कलकंजावबा असावबा उद्रिबसे इमादी अंगकपनि करिनो नंगबु लाइरा मीरनि हे मीनदी अदुक सावबा थमोइदी ओइदोनि नंगबु असि हाइरगा तंफासनागी मनेम साबियादो हिकना हिकना कपखिरमी इमा कपकनो पुंसी हाइबसदी असिंगतनी निंग हंदुना येंबगी महुत्ता मांग थादुना सत्पा ngamnabagi honagadaबनी मा नोई माना करी हाइरिबनो करीनो माना हिसबु युमसिगी मौइना लाकपसे पामदे हाइरिबा सातलो नोई माना ने करी हाइरिबनो अदुगा नुपी अतोपी सक्थिबिदो अदुना कनानो नोई युमसिदा माना करी थोकनादुना लेरिबनो करीगी माना पामलोइदिनो असुक मसक मतौ फजबी मौइना युमसिगी लाकलदबु कनाना पामलोइदबनो ए नुपीदुबुदी युमसिगी थबक सुनबगी थंब मिनाई नुपीनी धे
ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯅꯅꯦ ꯌꯨꯝ ꯑꯁꯤꯒꯤꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯅꯤ ꯍꯥꯏꯕꯗꯤ ꯅꯪꯅꯦ ꯋꯥꯗꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯗꯣ ꯌꯨꯝ ꯑꯁꯤꯒ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯕꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯊꯕꯛ ꯑꯝꯇ ꯁꯨꯔꯨꯅꯨ ꯊꯕꯛꯁꯤꯡꯗꯣ ꯃꯥ ꯂꯣꯏꯅ ꯁꯨꯖꯅꯤ ꯅꯪꯅꯦ ꯀꯦꯅ ꯃꯧꯅ ꯁꯛꯇꯣ ꯑꯝꯇ ꯀꯥꯏꯗꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯈꯪꯉꯕꯔꯣ ꯑꯋꯣꯏꯕꯔꯣ ꯍꯥꯏꯁꯤꯕꯣ ꯑꯩꯗꯤ ꯀꯔꯤ ꯀꯔꯤ ꯈꯜꯂꯨꯔꯦ ꯑꯗꯣ ꯑꯩꯒꯨꯝꯕꯤ ꯁꯛ ꯐꯖꯕꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯂꯥꯛꯄꯗꯤ ꯅꯪꯒꯤ ꯅꯃꯥꯏꯅꯤ ꯈꯪꯉꯕꯔꯣ ꯑꯁꯣꯝꯗꯅ ꯇꯝꯐꯥ ꯁꯅꯥ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯟꯇꯅ ꯂꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯅꯦ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯁꯤꯟꯕꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯣ ꯃꯊꯟꯇꯅ ꯂꯣꯏꯅ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯧ ꯑꯅꯧꯕꯤ ꯍꯥꯏꯕꯗꯤ ꯐꯖꯕꯤ ꯍꯥꯏꯔꯤꯕꯤ ꯁꯅꯥ ꯆꯥꯎꯕꯒꯤ ꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯣ ꯁꯨꯅꯤ ꯍꯥꯏꯕ ꯈꯪꯗꯗꯨꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯇꯔꯨ ꯇꯅꯥꯟꯕ ꯑꯂꯨ ꯑꯅꯥꯟꯒꯤ ꯐꯤꯔꯣꯜ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯗꯨꯅ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯈꯪꯉꯝꯗꯦ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯅꯕꯒꯤ ꯇꯧꯔꯤꯁꯤ ꯁꯥꯔꯤꯉꯩꯗ ꯂꯥꯛꯑꯣ ꯏꯃꯥ ꯆꯥꯛꯇꯣ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯍꯧꯔꯕꯅꯤ ꯍꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯅꯊꯟꯇ ꯁꯨꯔꯤꯕꯗꯨꯕꯨ ꯃꯧ ꯑꯅꯧꯕꯤ ꯃꯤꯅꯥꯏꯅ ꯃꯍꯥꯔꯥꯅꯤ ꯁꯥꯔꯤꯕꯤ ꯅꯨꯄꯤꯗꯣ ꯑꯗꯨꯒ ꯁꯨꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯋꯥꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯉꯥꯏꯍꯥꯛꯇꯪ ꯐꯥꯎꯕ ꯄꯣꯊꯥꯗꯕ ꯃꯈꯩ ꯁꯨꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯁꯨꯔꯨꯅꯨꯍꯦ ꯀꯔꯤꯒꯤ ꯁꯨꯔꯤꯕꯅꯣ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯌꯨ ꯁꯨꯔꯨꯅꯨ ꯊꯕꯛ ꯑꯃꯠꯇ ꯏꯃꯥꯅꯦ ꯆꯥꯛꯀ ꯆꯥꯅꯤꯡꯗꯦꯅꯦꯍꯦ ꯃꯥꯒꯤ ꯃꯇꯧꯁꯤ ꯎꯕꯗ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯑꯣꯛꯇꯕꯤ ꯅꯨꯄꯤ ꯀꯩꯅꯣ ꯏꯃꯥ ꯑꯗꯨꯝꯅꯅꯦ ꯉꯥꯡꯗꯨꯅ ꯆꯩꯕꯤꯒꯅꯨ ꯃꯥꯁꯨ ꯃꯥꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯏꯃꯥ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯖꯄꯣꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯃꯧ ꯑꯅꯧꯕꯤꯅꯦꯅ ꯈꯔ ꯀꯦꯅ ꯅꯥꯟꯅ ꯂꯩꯖꯔꯤꯕꯅꯤ ꯑꯗꯨꯒꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯤꯕꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯏꯃꯥ ꯑꯗꯨꯝꯅꯅꯦ ꯊꯤꯅ ꯉꯥꯡꯅ ꯆꯩꯒꯅꯨ ꯏꯃꯥ ꯂꯥꯛꯑꯣ ꯆꯥꯛꯇꯣ ꯁꯥꯔꯤꯉꯩꯗ ꯆꯥꯅꯕꯒꯤ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯄꯥ ꯑꯗꯣ ꯁꯅꯥ ꯆꯥꯎꯕꯒꯤ ꯋꯥ ꯑꯗꯣ ꯇꯥꯔꯕꯒꯤ ꯇꯨꯡꯗ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯄꯥ ꯑꯗꯣ ꯁꯥꯎꯔꯗꯨꯅ ꯁꯅꯥ ꯆꯥꯎꯕꯕꯨ ꯎꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯥꯕꯗꯨꯒ ꯑꯍꯜ ꯑꯣꯏꯔꯕꯤ ꯍꯅꯨꯕꯤ ꯑꯗꯣ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯇꯥꯗ ꯂꯥꯛꯄꯤꯔꯤ ꯋꯥ ꯑꯣꯏꯔꯦ ꯇꯥꯗ ꯑꯁꯤꯒꯤ ꯍꯦꯛꯇ ꯐꯝꯕꯤꯌꯨ ꯇꯥꯗ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯒꯦ ꯇꯥꯗ ꯀꯔꯤꯒꯤꯅꯣ ꯅꯃꯥ ꯅꯆꯥꯅ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯔꯣ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯁꯟꯗꯨꯅ ꯂꯥꯛꯂꯒ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯅꯣꯏꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨ ꯅꯣꯝꯗꯨꯅ ꯊꯝꯃꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯆꯨꯝꯂꯕ꯭ꯔꯥ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯈꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯈꯪꯍꯜꯂꯛꯇ꯭ꯔꯤ ꯃꯥꯒꯨꯝꯕ ꯄꯤꯇꯠ ꯄꯥꯇꯠꯄ ꯃꯤ ꯎꯁꯤꯠꯇꯕ ꯂꯥꯏꯔꯕ ꯃꯥꯒꯨꯝꯅ ꯉꯁꯤ ꯏꯆꯥ ꯅꯨꯄꯤꯗꯣ ꯂꯧꯔꯕꯒꯤ ꯇꯨꯡꯗ ꯅꯨꯡꯉꯥꯏꯔꯕꯒꯤ ꯇꯨꯡꯗ ꯃꯤꯒ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯌꯨꯝꯒꯤ ꯃꯤꯅꯥꯏꯒ ꯑꯣꯏꯍꯜꯂꯗꯅ ꯅꯃꯥ ꯅꯆꯥꯃꯛ ꯍꯧꯖꯤꯛꯃꯛ ꯖꯦꯜꯗ ꯅꯝꯁꯜꯂꯨꯔꯣ ꯑꯩꯁꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯔꯕꯥꯔ ꯋꯥꯂꯥꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯔꯦꯅꯦ ꯅꯣꯏ ꯌꯥꯝꯅ ꯉꯝ ꯁꯥꯔꯗꯅ ꯇꯥꯗꯒꯤ ꯋꯥꯐꯝꯗꯣ ꯑꯆꯨꯝꯕꯅꯤ ꯇꯥꯗꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯐꯝꯁꯨ ꯊꯣꯛꯏ ꯇꯥꯗ ꯑꯩꯁꯨꯅꯦ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯇꯝꯐꯥ ꯁꯅꯥꯗ ꯅꯣꯏꯒꯤ ꯕꯕꯥꯗ ꯑꯁꯦꯡꯕꯁꯦ ꯍꯥꯏꯈꯣ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯃꯥꯅ ꯇꯝꯒꯅꯨ ꯈꯪꯍꯟꯒꯅꯨ ꯍꯥꯏꯕꯗꯨꯒ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤꯅꯦꯍꯦ ꯇꯥꯗ ꯋꯥꯔꯧꯒꯅꯨ ꯀꯔꯤꯒꯤ ꯋꯥꯔꯧꯗꯕ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯅꯣꯏꯅ ꯂꯨꯍꯣꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯒ ꯄꯩꯁా ꯈꯔ ꯎꯔꯕꯒꯤ ꯇꯨꯡꯗ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯄꯨꯁꯜꯅ ꯂꯥꯛꯂꯒ ꯏꯆꯥ ꯅꯨꯄꯤꯗꯨꯕꯨ ꯑꯣꯠ ꯂꯩꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯅꯥꯏꯒ ꯑꯣꯏꯍꯜꯂꯗꯅ ꯃꯥ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯅꯆꯥꯅꯤꯄꯥꯗꯣ ꯊꯨꯅ ꯌꯥꯡꯅ ꯄꯨꯊꯣꯔꯛꯎ ꯉꯁꯤꯗꯤ ꯃꯁꯛ ꯁꯦꯝꯒꯦꯅꯦꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯝꯐꯥ ꯁꯅꯥꯒꯤ ꯃꯄꯥꯗꯣ ꯁꯤꯗ꯭ꯔꯤ ꯍꯥꯏꯕꯗோ ꯈꯪꯍꯟꯒꯦ ꯄꯨꯊꯣꯔꯛꯑꯣ ꯍꯦꯔꯥ ꯑꯩꯅ ꯑꯃꯨꯛꯇꯪꯅꯤ ꯍꯥꯏꯕꯗꯅꯦ ꯃꯥ ꯖꯦꯜ ꯌꯧꯒꯗꯧꯔꯤꯕꯅꯤ ꯈꯪꯉꯕ꯭ꯔꯣ ꯃꯤ ꯎꯁꯤꯠꯇꯕ ꯁꯥꯔꯗꯅ ꯅꯆꯥꯅꯤꯄꯥꯗꯣ ꯄꯨꯊꯣꯔꯛꯑꯣ ꯉꯁꯤꯗꯤ ꯃꯁꯛ ꯁꯦꯝꯒꯦ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯅꯤ ꯁꯅꯥ ꯆꯥꯎꯕꯗꯣ ꯀꯧꯊꯣꯔꯛꯑꯣ ꯇꯥꯗ ꯁꯅꯥ ꯆꯥꯎꯕꯗꯣ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦ ꯑꯩꯁꯨꯅꯦ ꯇꯧꯐꯝ ꯈꯪꯗꯦ ꯏꯆꯥꯅꯤꯄꯥꯗꯣ ꯈꯪꯗꯦ ꯇꯥꯗꯅꯅꯦ ꯏꯆꯥꯅꯤꯄꯥꯗꯣ ꯐꯨꯁꯦꯅ ꯇꯧꯒꯦ ꯍꯥꯏꯕꯁꯨ ꯇꯧꯕꯤꯌꯨ ꯑꯩꯅꯦ ꯏꯆꯥꯅꯤꯄꯥꯕꯨ ꯀꯟꯒꯗꯕ ꯃꯃꯥꯗꯣ ꯅꯠꯇꯦ ꯏꯆꯥꯅꯤꯄꯥꯅ ꯇꯧꯔꯤꯕꯁꯦ ꯑꯩꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯝꯐꯥ ꯁꯅꯥꯅꯅꯦ ꯊꯦꯝꯗꯨꯅ ꯑꯩꯁꯦ ꯊꯝꯂꯤꯕꯅꯤ ꯐꯨꯔꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ ꯑꯩꯅꯦ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯂꯩꯔꯤꯕꯅꯤ ꯇꯥꯗ ꯀꯔꯤꯒꯤꯅꯣ ꯄꯥꯕꯅ ꯍꯣ ꯂꯥꯛꯑꯒ ꯏꯃꯥꯗ ꯀꯔꯤꯁꯨ ꯈꯪꯗꯅ ꯍꯦꯛꯇ ꯉꯥꯡ ꯆꯩꯗꯨꯅ ꯇꯧꯔꯤꯕꯗꯣ ꯄꯥꯕ ꯉꯁꯤꯗꯤꯅꯦ
ꯄꯥꯕꯅ ꯇꯧꯔꯤꯕ ꯃꯇꯧꯗꯣ ꯑꯩ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ ꯀꯔꯤꯒꯤ ꯏꯃꯥꯗ ꯉꯥꯡꯂꯤꯕꯅꯣ ꯍꯦ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯄꯨꯔꯣꯏꯕꯗꯨꯅ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃ ꯄꯨꯁꯜꯂꯛꯑꯒ ꯅꯪꯅ ꯌꯨꯝ ꯑꯁꯤꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯁꯥꯗꯨꯅ ꯂꯩꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯂꯥꯛꯑꯣ ꯍꯧꯖꯤꯛꯃꯛ ꯑꯩꯒ ꯌꯨꯝꯗ ꯆꯠꯈ꯭ꯔꯁꯤ ꯑꯗꯨꯒ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯑꯩꯅ ꯃꯨꯟꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯌꯦꯡꯒꯦ ꯃꯈꯨꯠꯇ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯕ ꯀꯥꯟꯗ ꯃꯉꯣꯟꯗ ꯂꯩꯒꯗꯕ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯌꯦꯡꯒꯦ ꯈꯪꯒꯅꯤꯕ ꯃꯥ ꯂꯥꯛꯑꯣ ꯏꯄꯥꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯑꯩꯅꯦ ꯋꯥ ꯃꯈꯥ ꯇꯥꯅꯤꯡꯗꯦ ꯇꯝꯐꯥꯁꯅꯥ ꯆꯠꯂꯁꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯄꯥ ꯑꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯌꯨꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯃꯃꯥ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯀꯗꯥꯏꯗꯁꯨ ꯆꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯄꯥ ꯑꯗꯨꯅ ꯐꯅ ꯀꯟꯅ ꯇꯛꯂ ꯐꯥꯎꯕꯗ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯄꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯠꯄꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯅꯤꯡꯂꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯁꯅꯥꯒꯤ ꯃꯅꯦꯝꯕꯣꯛ ꯍꯥꯏꯕꯗꯤ ꯁꯅꯥꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯗ ꯊꯦꯝꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯄꯥꯒ ꯄꯨꯟꯅ ꯌꯨꯝꯗ ꯈꯔꯅꯤꯇꯪ ꯑꯣꯏꯔꯕꯁꯨ ꯂꯩꯔꯨꯁꯨ ꯍꯥꯏꯗꯨꯅ ꯊꯦꯝꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯨꯒ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯌꯥꯅꯤꯡꯗ ꯃꯄꯥꯒ ꯄꯨꯟꯅ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯆꯠꯂꯣ ꯏꯕꯦꯝꯃ ꯑꯁꯤꯒꯤ ꯅꯔꯛ ꯑꯁꯤꯗꯅꯤ ꯂꯩꯇꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯔꯅꯤꯇꯪ ꯅꯪ ꯄꯥꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯁꯨ ꯌꯦꯡꯁꯤ ꯁꯅꯥꯆꯥꯎꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯀꯌꯥꯃꯨꯛ ꯁꯥꯡꯅ ꯁꯥꯟꯅꯒꯦ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯑꯗꯣ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯊꯦꯝꯗꯨꯅ ꯃꯄꯥꯒ ꯄꯨꯟꯅ ꯃꯌꯨꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯋꯥꯐꯝ ꯑꯗꯣ ꯌꯥꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯁꯅꯥꯆꯥꯎꯕꯒꯤ ꯃꯥꯅ ꯄꯥꯝꯖꯗꯨꯅ ꯄꯨꯔꯛꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯨꯅ ꯃꯄꯥꯟꯗ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯅꯦꯝꯕꯣꯛ ꯑꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯑꯁꯨꯛ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯊꯤꯕꯤ ꯅꯨꯄꯤꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕ ꯈꯪꯒꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯀꯌా ꯑꯃ ꯉꯥꯡꯁꯤꯟꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯨꯔꯛꯂꯤꯕꯅꯤ ꯃꯔꯜ ꯃꯊꯨꯝ ꯃꯌꯥꯝꯁꯤꯁꯨ ꯃꯁꯛ ꯃꯇꯧ ꯊꯤꯕꯤ ꯃꯧ ꯑꯁꯤꯒꯤꯅꯤ ꯈꯪꯒꯅꯦꯕ ꯉꯁꯤꯗꯤ ꯃꯧ ꯑꯁꯦ ꯆꯠꯈ꯭ꯔꯕꯅꯤꯅ ꯂꯟ ꯊꯨꯝ ꯑꯁꯤꯁꯨ ꯂꯣꯏꯅ ꯄꯨꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯤꯄꯥ ꯑꯁꯤ ꯀꯔꯤꯝꯇ ꯂꯩꯇꯕ ꯇꯥꯔꯦ ꯀꯥꯟꯅꯗꯦꯗ ꯂꯥꯏꯔꯕ ꯃꯤꯗ ꯂꯩꯇꯒꯤ ꯁꯔꯨꯛꯄꯨꯗꯤ ꯈꯪꯒꯅꯤꯕ ꯀꯌꯥꯇ ꯎꯁꯤꯠꯇ꯭ꯔꯤꯕꯅꯀꯣ ꯑꯩꯉꯣꯟꯗ ꯄꯥꯝꯖꯕ ꯅꯤꯄꯥ ꯀꯌꯥꯅꯤ ꯂꯩꯔꯤꯕ ꯄꯩꯁꯥ ꯄꯥꯏꯕ ꯑꯗꯨꯕꯨꯅꯦ ꯃꯥꯅ ꯈꯔ ꯄꯩꯁꯥꯗꯣ ꯍꯦꯟꯅ ꯄꯥꯏ ꯃꯥꯅꯦꯅ ꯑꯩꯅ ꯂꯥꯛꯑꯒ ꯉꯁꯤꯗꯤ ꯀꯔꯤꯝꯇ ꯂꯩꯇꯕ ꯂꯥꯏꯔꯕ ꯄꯠꯇꯠꯄ ꯅꯤꯄꯥ ꯑꯣꯏꯔꯝꯃꯦꯗꯀꯣ ꯈꯪꯒꯅꯦꯕ ꯉꯁꯤꯗꯤ ꯇꯥꯗ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯖꯈꯤꯕꯗꯣ ꯑꯩꯅ ꯌꯥꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯝꯒꯅꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤ ꯍꯤꯃꯥꯏꯄꯦꯝꯃ ꯑꯍꯜꯁꯤꯡꯒꯤ ꯄꯥꯎꯔꯧ ꯃꯇꯨꯡ ꯏꯟꯅ ꯑꯃꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯍꯥꯝꯖꯤꯟꯒꯅꯨ ꯍꯥꯏꯕꯗꯣ ꯍꯦꯛ ꯆꯨꯝꯃꯦꯗꯀꯣ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯒꯤ ꯑꯩꯒꯤ ꯇꯥꯗꯗꯨꯒꯅꯦ ꯅꯧꯅ ꯑꯃꯨꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅꯅꯦ ꯐꯣꯟꯗ ꯑꯃꯇꯪ ꯐꯣꯟ ꯇꯧꯈꯤꯒꯦ ꯀꯥꯟꯅꯗꯦ ꯃꯥꯗꯤ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯑꯩꯁꯦ ꯃꯧ ꯑꯣꯏꯔꯁꯨ ꯂꯧꯒꯅꯦꯅ ꯂꯩꯕꯅꯤ ꯀꯥꯟꯅꯗꯦ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯦꯟꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯁꯅꯥꯆꯥꯎꯕ ꯑꯗꯣ ꯃꯥꯅ ꯄꯥꯝꯖꯗꯨꯅ ꯄꯨꯔꯛꯂꯤꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯗꯣ ꯑꯇꯣꯞꯄ ꯅꯤꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯣ ꯇꯥꯕꯗꯒꯤ ꯁꯅꯥꯆꯥꯎꯕ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯐꯝꯂꯒ ꯐꯖꯕꯤ ꯑꯗꯨꯕꯨ ꯀꯧꯗꯨꯅ ꯍꯤꯛꯅ ꯀꯞꯈꯤꯔꯝꯃꯤ ꯁꯅꯥꯆꯥꯎꯕ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯁꯅꯥꯆꯥꯎꯕꯒꯤ ꯃꯃꯥ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯗꯨꯒ ꯁꯅꯥꯆꯥꯎꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯅ ꯆꯩꯔꯝꯃꯤ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣꯍꯦ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯤꯕꯅꯤꯅ ꯉꯁꯤꯗꯤ ꯅꯪꯁꯦ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ ꯄꯩꯁా ꯄꯥꯏꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯕꯒꯤ ꯀꯥꯟꯗ ꯑꯇꯣꯞꯄ ꯄꯩꯁꯥ ꯄꯥꯏꯕ ꯅꯤꯄꯥ ꯑꯃꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯈꯪꯉꯕ꯭ꯔꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯗꯣ ꯄꯥꯝꯈꯣꯗꯅ ꯄꯥꯝꯈꯣ ꯑꯇꯩꯗꯤ ꯊꯤꯔꯔꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯂꯣꯏꯔꯕ꯭ꯔꯥ ꯅꯪꯅ ꯇꯝꯐꯥꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯒ ꯑꯣꯠꯅꯩꯗꯨꯅ ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯐꯕꯤ ꯏꯃꯧ ꯅꯨꯄꯤꯗꯨꯕꯨ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯣꯏꯍꯟꯗꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯦꯗꯅ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯗ꯭ꯔꯣ ꯇꯝꯐꯥꯁꯅꯥꯗꯒꯤ ꯍꯦꯟꯅ ꯐꯕ ꯅꯨꯄꯤꯗꯤ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯇꯥꯔꯦ ꯁꯛꯅ ꯆꯥꯝꯕ ꯌꯥꯔꯕ꯭ꯔꯣ ꯐꯖꯩ ꯆꯥꯟꯅꯗꯕꯤ ꯃꯅꯥ ꯍꯥꯏꯕꯗꯣ ꯇꯥꯔꯤꯅꯦꯍꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯀꯞꯂꯤꯕꯅꯣ ꯀꯞꯀꯅꯨꯅꯦꯍꯦ ꯁꯅꯥꯆꯥꯎꯕ ꯑꯗꯨꯅ ꯃꯥꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯗ ꯑꯣꯠꯅꯩꯗꯨꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯜꯂꯦ ꯇꯝꯐꯥꯁꯅꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯐꯝꯗ ꯃꯥꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯒꯦ ꯇꯝꯐꯥꯁꯅꯥꯕꯨ ꯑꯃꯨꯛꯇꯪ ꯂꯧꯔꯨꯁꯨ ꯍꯥꯏꯗꯨꯅ
Haidba sana sauba aduna mama adu kanna hairami matam aduda Tampasanabu yum aduda puraklaga amuk nupi atoba puraklabagi tungda Tampasanabu amuk minai uhingadori bra haiduna sauduna Tampasana do yum aduda amuk purakpagi wafam ado yakide sana sauba aduna mama aduda Tampasana do amuk tang yum masda puro aduga lali haiduna Tampasanagi mafamda soikiba kaya ado ngakpiu haiduna haigi haiduna fanakana hairami Mama aduna yaba koba lekide matam aduda sana sauba aduna sauraduna ma ishinda songthaduna sikragi haiduna hairami matam aduda mama aduna sauraduna sikrone bungo nangbuwa nangta sikraga imase wai sangadori banin he lam henba nangbu isa oinani aina phanglubadi kari pap tawbana no khangde salo salo sikro salo tampasana bu yumasda amana ina puro idabani khangabra Asumna sana sauba ado mama aduna sauduna sikro haina haibaduga sana sauba ado sirage haiduna pakleba saurba luraba turela dugi mapanda laktuna songtharage haiduna khanduna leirami matam aduda sana sauba aduna asumna khanani sirage mutang yaktang mutung phamduna khankhige era aina mutang sidringai sigane tampasana da lale haiduna haining lambani Hoida matu tara gunlon bamitasu harau harau nungaina le aina nupi ani katang luluba siga kari yamna sawa pap tawradana kari gai siga dawribano siroi asuk tangna phangba punsi asbu kanade satlage asumna sana sauba ado sirage haina laglaga nupi gi damakta kari gi siga dawribano haina amuk mayumda halaklami kangdene imana Taho sine salagamuk sidana hale na muk ngangbra khangde imana kadai sat khrayano dukna tan khreda ko khoi magi mataw sigane kadai da busat khrayano khangde ni asumna sana sauba aduna mayumda halakpa matamda magi imung aduda masak mataw phazarabi mauna ama phamduna magi phabung aduda leibado urami sana sauba aduna masak mataw phazabi mauna ha aduna magi Pabung mathak aduda famduna leirambadu ubada ngaktuna yengduna leirami aduga hairi binupi ado kanano haiduna hanglami sana sauba aduna hairi bi mauna ha ado masak khangdaba aduda kanano haiduna hangba matam aduga mauna aduna asumna khumlami kaino moitamobo aina kharanitang yumase thadokna salubada aigi makhon mawaga amatta khangdrabra tawisibo aibu sak khangbidrabro Kangbu de kangi konzel siado sakto manadabagi wani tamphasanagi konzel chu khara mali aduga sak asdi manade stengna kumunangbu kanano kadai dagino kaino haisbo ayaste ate kanasnate nangi tamphasanani kaino ibu adu yang kaubiri pudbo kari haiba tamphasanani haiba kaino nangi sakpham adbu nangi namaida taramba dakpham mayamdo aduna kadai satkragi Kaino ibu mangli taibang lambha minam tadrina tampasana aingondani sengna mutang hayo karino nang tawsipo awoi bani mangnati taibangni ayase tampasana ni aina yumda kharani leiba khoi babaga yamna luna sana tinaba mamanaba magi masani pado mapandagi ne doctor tamuraga halaklami mana aigi sakphamase plastic surgery tawraba matungda aigi maida taramba dakpham mayamda soidana Phagani haina haiki asumna plastic surgery gi mateng nga sidi aigi sakphamase asumna oibani kari haiba nangi na maida taramba dak pham mayam do kari plastic surgery to badagi loina phakre haiba oibani tamphasana nangse sakon thokna phaja thoklami oibani malemas de nang phajaba saktam se leiramoi haina khalli idi oibani oibagiro haisibo nahan makhaidi aina sakthiri haiduna engonda thina otna seina ngangbado ngasidagidi tawroi ko tamo hokiba punamak to loina kauthoklasi aisune nangi hokiba punamak to loina kauthoklagi adugane naunane amuk harau tayamna nungsinana yumasdane leina bagi tawrasi aibu hana dauna ngang sina tawbudo tawranu ko yumasidane aibu sangsapam pibiyo tamo ngi lemhoriba punsiste Tamo amadi imagi sebada punsi ase kathoklagi haina khalle aibu mirai begnu ko tamo hana dauna ne thina ngangna seibado sairanu ko
ꯀꯔꯤꯒꯤ ꯆꯩꯒꯗꯧꯔꯤꯕꯅꯣ ꯇꯝꯐꯥꯁꯅꯥ? ꯑꯩꯗꯤ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯑꯩꯗꯤ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯤꯌꯦ. ꯅꯪꯒꯤ ꯁꯛꯇ ꯅꯠꯇꯦ, ꯊꯃꯣꯏꯁꯨ ꯌꯥꯝꯅ ꯁꯦꯡꯕ, ꯌꯥꯝꯅ ꯆꯥꯎꯕꯅꯤ. ꯑꯩꯒ ꯅꯪꯒꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯟꯅꯗꯤꯌꯦ ꯇꯝꯐꯥꯁꯅꯥ. ꯑꯩꯅꯅꯦ ꯉꯥꯡꯈꯤꯕ ꯀꯌꯥꯗꯣ ꯅꯪ ꯑꯃꯨꯛꯇꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯇꯝꯐꯥꯁꯅꯥ. ꯑꯁꯨꯝꯅ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯗ ꯃꯥꯅ ꯇꯧꯈꯤꯕ ꯉꯥꯡꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯥꯜꯂꯤ ꯍꯥꯏꯗꯨꯅ ꯇꯝꯐꯥꯁꯅꯥꯒꯤ ꯃꯐꯝꯗ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤꯔꯝꯃꯤ. ꯇꯝꯐꯥꯁꯅꯥꯗꯤ ꯁꯛ ꯐꯖꯕꯇ ꯅꯠꯇꯅ ꯋꯥꯈꯜꯁꯨ ꯌꯥꯝꯅ ꯆꯥꯎꯕꯤ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯇꯞꯄꯤ ꯑꯗꯨꯒꯨꯝꯕꯤ ꯒꯨꯟ ꯆꯦꯟꯕꯤ ꯅꯨꯄꯤꯅꯤ. ꯑꯁꯨꯝꯅ ꯇꯝꯐꯥꯁꯅꯥ ꯑꯗꯨꯅ ꯁꯅꯥ ꯆꯥꯎꯕ ꯑꯗꯨꯅ ꯇꯧꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯂꯣꯏꯅ ꯉꯥꯛꯄꯤꯗꯨꯅ ꯇꯝꯐꯥꯁꯅꯥ ꯑꯃꯗꯤ ꯁꯅꯥ ꯆꯥꯎꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯗꯣ ꯂꯦꯟꯈꯤꯔꯝꯃꯤ. ꯃꯇꯥꯡ ꯑꯁꯤꯗ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯖꯔꯤ. ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯔꯇꯨꯟꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤ. ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯅꯨꯡꯉꯥꯏꯔꯕ ꯀꯥꯔꯇꯨꯟꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ. ꯌꯦꯡꯕꯤꯔꯤꯕ ꯈ꯭ꯋꯥꯏꯈꯤꯕꯤꯛ ꯃꯌꯥꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯌꯦꯡꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ.